अहानबदा मरुओइबा पाउ दिल्ली हाई कोर्ट जज अमगी युम मई चाकपगी थौदोकता केस ओइना मसिंग यामलबा सेलसिंग पुलिसना फंगबा ngamkhre जज ट्रांसफर तौखरे नेशनल रजिस्टर ऑफ सिटीजन्स मपुंग फाना चटनाजिबा फाउबा मणिपुरदा डिलिमिटेशन तौबा अमदी कॉन्स्टिट्यूशन सेमदोकपा यारोय कोकोमी जेरीबाम अमदी असमगा ताइनबा मफम अहुमदगी सिक्यूरिटी फोर्सना एक्सप्लोसिव चामगा अहुम फागतपा ngamkhre इंडियन आर्मी की माइकैदगी थबक तौबदा नुंगाइनबा मणिपुर की पुलिस स्टेशन 12 दा नौना अफस्पा एक थमनबा तक्सिनख्रे चुरचानपुर क्लास 2 खबदा तमलिबी नुपी मचा अमा चिंगनानिंगाई ओइबा मओंगदा सीदुना लेरमले इसागी चटनबी थादोकलगा फिजेट फिगाई सेतुना वायरल चटनबा होटनबगी महुत्ता अफबा ममा ओइनबा होटनबियु KMWO लेंगा की ओजा ओइरगा महुत थाबा अमदी महुत सिलिबसिंग अहकपा चेराक पीरगनी KCP PWG मैतै पुयावारी लीबा तंबीरगनी दिल्ली हाई कोर्ट की जज अमगी युम मई चाकपगी थौदोकता केस ओइना मसिंग यामलबा सेलसिंग पुलिसना फंगबा ngamkhre जज ट्रांसफर तौखरे थासी के तरा मरीदा दिल्ली हाई कोर्ट की जज जस्टिस यशवंत वर्मा की ऑफिशियल रेसिडेंस मई चाकपगी थौदोक अमदा लुपा खौजाव फंगबा ngamखिबा असिना जुडिशियल सर्कल दा शॉक वेव अमा लागले हाइना सुप्रीम कोर्ट की कॉलेजियम ना फोंदोखिबगा लोइनना चीफ जस्टिस ऑफ इंडिया CJI संजीव खन्ना लुचिंगबा कॉलेजियम ना ngarang जस्टिस यशवंत वर्मा बु अलाहाबाद हाई कोर्ट ट्रांसफर तौबगी ऑर्डर थोखरे जस्टिस वर्मा न्यू दिल्ली दा लेबा महाकी ऑफिशियल रेसिडेंस मई चाकपगी थौदोक अदुदा मसा दिल्ली टाउन दा लेखिदे हाइरी अदुबु महाकी इमुंग मनुंगना फायर ब्रिगेड अमसुंग पुलिस दा फोन तौदुना मई चाकपा अदु कनखि हाइरी तुंगदा युम अदुगी अमांग अतासिंग पुलिस ना रिकॉर्ड तौनबा होटनबदा युम अदुगी मनुंगदा थमलंबा मसिंग यामलबा सेल ओइना लुपा कया अमा फंगबा ngamखि हाइरी पुलिस ना मसिंग यामलबा सेल सिंग फंखिबगा लोइनना पुलिस डॉक्यूमेंटेशन तौखिबा असिना मरम ओइरगा हाई अथॉरिटी सिंगी पुकनिंग चिंगसिनबा होरखिबनी हाइरी थौदोक असिगी पाउ CJI हेक योबगा खुदकता सुप्रीम कोर्ट की कॉलेजियम मीटिंग कौदुना हिरम असिगी मतंग दा खनखि हाइरी पांगथोकिबा कॉलेजियम मीटिंग अदुदा जस्टिस वर्मा बु महाकी हौरकफम अलाहाबाद हाई कोर्ट ता अमुक हना ट्रांसफर तौनबा वारेप लौखि जस्टिस वर्मा अक्टोबर इंग 2019 दा अलाहाबाद हाई कोर्ट ता जज ओइरंबदगी दिल्ली हाई कोर्ट ता ट्रांसफर तौरखिबनी अदुगा कॉलेजियम असिदा यावरिबा जज मंगानदी जस्टिस वर्मा बु ट्रांसफर तौबना मरम चादना यामलबा सेल लोतुना थमलिबा असिगी चपचाबा स्टेप नति हाइना येतखि हाइरी मतम असिदा महाकी मथक्ता मतिक चाबा एक्शन लहौद्रबदी जुडिशियरी सिस्टम की माइचोपा ओइगनी अमदी मियामना थाजबा वाटकनी हाइना सुप्रीम कोर्ट की कॉलेजियम की जज मंगाना कन्ना येतुना लेखि हाइरी सुप्रीम कोर्ट की कॉलेजियम मेंबर सिंगना हौजिकसु जस्टिस वर्मा बु वॉलंटरी रिजाइन तौहनबा फोन तौरकपा लेप्ट्री हाइरी अमदी मेंबर सिंगना इन हाउस इंक्वायरी तौदुना पार्लियामेंट इंपीचमेंट प्रोसीडिंग सिंग लौखटनबसु तक्सिलकली हाइरी सुप्रीम कोर्ट की 1999 की इन हाउस प्रोसीडिंग मतुंग इना करिगुंबा हाई कोर्ट नत्रगा सुप्रीम कोर्ट के जज अमना महाकी मथक्ता करप्शन नत्रगा मिसकंडक्ट तौबगी एलिगेशन लेरबदी CJI ना अहानबो ओइना मराल सिरिबा जज अदुगी एक्सप्लेनेशन हाना तागदबनी मदुदा सैटिस्फाई ओइद्रबदी CJI ना सुप्रीम कोर्ट के जज अमा यावबा हाई कोर्ट अनि की चीफ जस्टिस सिंग यावबा प्रोप पैनल अमा सेमदुना यामना कुपना थिजिनगदबनी हाइबगी प्रोविजन ले पनबयाई इंग 2009 दा पंजाब एंड हरियाणा हाई कोर्ट की जस्टिस निर्मलजीत कौर की थोंगजिलदा केस ओइना लुपा लाख 35 मियोय खरना थमलंबगी थौदोकता जस्टिस निर्मलजीत कौर की मथक्ता प्रोप तौदुना महाक सेल लाना लौरुबगी चार्ज मायोकनबा लेख्रबनी नेशनल रजिस्टर ऑफ सिटीजन्स मपुंग फाना चटनाजिबा फाउबा मणिपुर दा डिलिमिटेशन तौबा अमदी कॉन्स्टिट्यूशन सेमदोकपा यारोय कोकोमी मणिपुर स्टेट नेशनल रजिस्टर ऑफ सिटीजन्स NRC मपुंग फाना चटनाजिबा फाउबा डिलिमिटेशन तौबा अमदी कॉन्स्टिट्यूशन सेमदोक सेमजिन तौबा यारोय हाइना कोकोमी की कन्वेनर खुराइजम अथौबना ngasi लमफेलपाता लेबा कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी की ऑफिस ता पांगथोकपा पाउगी मिफम अमदा फोंदोखरे महाकना मखाताना हाई येलो फुरुप सिंह हक मतुना इलीगल इमिग्रेंट सिंह ना वोट थादबा यारोय इलीगल इमिग्रेंट सिंह मपुंग फाना खंदोक्तना डिलिमिटेशन पांगथोकना होटनरकपा हाइबसी यामना लाइबक थीबनी हंदक्ता मणिपुर लेगाकना सासिनबा वोटर लिस्टिंग 63 खंदोकपा ngamखिबा असि कंस्टिट्युएंसी खुदिंगमक्ता डिलिमिटेशन चथद्रिङै फ्री एंड फेयर ओइना वोटर मसिंग थीबा मथौ ताइ हाइबदु मयेक सेंगना ताकली NRC मपुंग फाना चटनाहलबा अमदी इलीगल इमिग्रेंट सिंह मपुंग फाना खंदोकलबा मतम खक्तदा डिलिमिटेशन चथबा मपुंग फाबो ओइगनी इंडिया लेगाकनासु मणिपुर दा ओइरिबा फिवम असि ममुताना खंगफम थोई चिनकुकी नार्को टेररिस्ट सिंगना चथरकलिबा थवोंग सिंग असिनदी मणिपुर असि हेना फिवम चादबा मवोंग अमदा लाखनगनी खल्ली थोकलिबा इरांग असि लेंगाकी असोइबा कया लेबननी हाइनासु महाकना मराल सिरकली महाकना हाई कोकोमी अमदी चटमिनारिबा लुप सिंगना मणिपुर की यलहोमी सिंग कन्ननबा होटनरबसु इरांग असिगी वारोइसन असि इंडिया लेंगाकी मखुत्ता लै थोकलिबा इरांग असि मैतै कुकी अनिगी ओइबा इरांग अमता नत्ते इरांग असि इंडिया लेंगाकना चिनकुकी इमिग्रेंट खुलाई पाइबसिंगदा इंसिनदुना यलहोमी ओइरिबा मैतै सिंगी मथक्ता थोकनबा प्रॉक्सी वार अमनी
India leingakna hairiba khulai paibasingi mathakta chap chaba thabak laukhadriba fawba irang asi loisinba ngamloi. Irang asi loisingi hairabadi India leingakna Manipur gi chingi mafamsingda leiriba Chin Kuki narco terrorist singi mathakta military crackdown chathaba mathautai. Loinana Englishing amaga chamapan yangkhagi matungdagi Myanmar amadi atopa leibaksingdagi changsilakiba illegal immigrants sing asi khandoktuna masa masagi maramdamda halankiba mathautai. Lamdam asigi yelhobigi marakta illegal immigrants sing asi khandoknaba NRC mapungfana chatnahangadabani haiki. Jiribam amadi Assam tainaba mafam ahumdagi security force na explosive chamaga ahum phagatpa ngamkhre. Haukiba pung kunmari asida Central Paramilitary Forces amadi Manipur Police ki apunba khutpu amana Jiribam amasung Assamga lonaba tongan mafam ahumda thiba humbagi thabaksing chathabada explosive device chamaga ahum yauna khutsukulai kaya phagatpa ngamkhre hairi. Official oiba pau amagi matung ina hairiba security forces ki apunba team asina intelligence tagi fangba pau amagi matung ina Jiribam district ki Assamga lonaba Uchathol mayai lekai Morzol amasung Binsalugi mafam singda thiba humbagi thabaksing chathaki hairi. Uchathol mayai lekai dapung anirom jathakiba search operation aduda security forces singna Stardyne 910 stick chama 5.56 mm ammunition gi live round kun amasung plastic bag ani fagat pangamki hairi. Ani suba amasung ahum suba search operation sing Molzom amasung Binsalu rubber plantation gi general area singda chathaba matamda remote control gi IED ama gelatin stick ani local na saba long range pompi motor ani pompi bomb taruk local na saba single barrel gun mga 12 bore rifle mga amasung pistol amani hairi. Security forces sing na fagatlaba potlam sing Jiribam police station da makataba ain gi oiba action lokhatnabagi dama khutsin nakre hairi. Amaromda Manipur Police amasung Assam Rifles ki apunba team amana Lamsang Police Station gi manung chanba Kangchup amasung Singda Kadangban gi akoibada counter insurgency campaign chathaduna khutsukulai kaya fagat pangamkhre hairi. Security forces na sathakiba operation aduda nupi yaw na miyoi chamarom verification tauki. Mifami pundi yaw khide hairi security force na makata na Kangchup district ka tainaba Singda Kadangban khulgi mayada leiba kenel amadagi khutsukulai kaya fagat pangamki hairi. Security force na fagatlaba khutsukulai sing adudi magazine yawba self-loading rifle ama magazine ga loinaba pistol ama Cartesian Tara 36 high explosive grenade ani military helmet mari bulletproof jacket ani local na saba bulletproof plate mari Baofeng wireless set ani ni hairi. Indian Army gi maikaidagi thabak tawbada nungainaba Manipur gi police station tarani thoida nauna afaspa ek thamnaba taksinkhre. Ministry of Home Affairs na Bharat ki awang nongpoki state kharada thamliba Armed Forces Special Power Act 1958 afasfa gi matangda review mifam ama pangthokre. Loinana Indian Army na thabak tawbada nungainaba Manipur gi police station tarani thoida nauna afaspa ek asi thamnaba taksinkhre haina official oiba pau amana hairi. The Hindu Pauche gi report metung ina March kunda Union Ministry of Home Affairs na mayai tangba lauduna pangthokiba Bharat ki awang nongpoki state singda thamliba afaspa gi review mifam aduda Army gi maikaidagi Manipur gi tampaki police station tarani thoida nauna afaspa asi thamnaba wafam thamlakibani hairi. Report asina makha taribadi masida thabak oina lokhatpa haibasi Ministry of Home Affairs na aroiba warep lawakadabani hairi. Haukiba chahi ingisingani kunmari gi November 13 da Manipur gi police station 18 gi manungda police station taruk na konma mafamda nauna afaspa thamjilakiba laikre. Ngarang famkiba mifam aduda Manipur gi tampaki district sing asi afaspa gi makhada thamnaba Army gi maikaidagi proposal ama thamlakibani hairi. Assam, Nagaland, Arunachal Pradesh amadi Manipur da thamliba afaspa gi matangda multi agency sing yauraga mifam ama haukiba March 18 da ministry da tawkiba laikre. Thataruk ki state mari da thamkiba disturbed area lagliba March 13 da loiragani. Masi makhata na amuk sangdoke natraga lauthoke hairabadi security ki fibam sing review tawraga ministry amadi state lengang na notification thokadabani. Hawziki oina Nagaland amadi Arunachal Pradesh state ta ministry na disturbed area notification asi thokpani adubu Manipur amadi Assam gi state ta lengang na notification thokadabani haina report asida palli. Churchanpur da class 2 khakta tamlibi nupi macha ama chingnaningai oiba maongda siduna leiramle. Churchanpur district ta Kuki community ki sub-tribe sing oiriba Mar amadi Zomi ani gi marakta thokliba muknabagi thodok khara ingthaduna leiringai chairakta yamna chingnaningai oiba maongda class 2 khakta tamlibi nupi macha ama siduna leiramle hairi. Siduna leiramliba angang nupi macha adugi maming Mandakim chahi taruk apokpa Ningsingkhup kawi Churchanpur gi Lingsified village tagini. Mahaki asi bahakjang ngarang numidang pung taruk lom taba matamda mayumdagi irap laptana leiba labuk amadagi fangkibani hairi. Angang nupi macha adu siduna leiramba matamda mahaki hakjang gi ngak amadi mafam kayada dakfam sing leirambaga loinana i thoklami hairi. Pawas na makhataribadi angang nupi macha adu ngarang numidang pung taruk lom taba matamda mayumdagi thokibadagi thiba khangdana leirakibani adubu miyam changna thiba matamda numidang pung 13 rom taba matamda asi bahakjang oina phangkibani hairi.
Laikhidrabi angang nupi macha adu Churchandpurgi New Lamkada leba Waymark Academy da class 2 tamlibini. Mahak miyoi kharana hatlamba yai haina thajanari asiba hakchang police na thodok thokpham dagi laukhatlaba matungda Churchandpur District Hospital gi Miren sangda thamkhre. Misi adugi chapchaba paudi hojik fawbagi oina khangba ngamdri. Cherak asida mahiroi nupi macha amabu tamthina hatlambagi thodok adubu Churchandpur District Headquarters ta leba Jomi Mother Association gi maikaidagi akanba maongda yaningdaba phongdokpaga loinana mihat adugi langla langjin mari leinaba singna puthokpiduna logi oiba cherak pigadamni haina akanba dabi tawrakli. Association asiki Information and Publicity Wing nga si thokpa cherol amana Laikhidrabi Monday kim tha asigi kungi numidang wairam pung 6:30 taba matam aduwaida aroiba oina miyoi khadana thengnaramlaba matungda numit adugi numidang pung 13:30 tabada asiba hakchang oina phangkhibani. Mahaki asiba hakchang phangkhiba mafam aduda I khara taramba thengnabaga loinana mahaki ngaksamda sokpagi dakfamsu leiramba thengnakhi. Masina maram oiraga mahak asi kanagumba kharana hatpo oigani haina chingnaba phongdorakli. Cherak asida Waymark Academy gi maikaidagisu mahiroi Monday kimna laikhidabada awaba phongdorakpaga loinana imung manungna thengnahoriba awabada su saruk yari haina phongdorakli. Isagi chatnabi thadoklaga fijet figai setuna viral chatnaba hotnabagi mahutta aphaba mama oinaba hotnabiyu KMWO. Iramdam asida nongma kangdana crime kaya thokliba asida thauna happa oina nupi kharana masagi chatnabi kauthoklaga miramgi matau tamduna fijet figai setuna viral chatnaba hotnariba asi kangleipak asigi laibak thibani. Asigumba thawong asi khudakta lepkadabani haina Kanglaipak Minority Welfare Organization KMWO Manipur gi President MD Nasir Khan na khudek piduna press ta thadorakpa cherol amana hairi. Isagi chatnabi thadoklaga fijet figai setuna viral chatnaba hotnabagi mahutta aphaba mama oinaba hotnabiyu KMWO. Iramdam asida nongma kangdana crime kaya thokliba asida thauna happa oina nupi kharana masagi chatnabi kauthoklaga miramgi matau tamduna fijet figai setuna viral chatnaba hotnariba asi Kanglaipak asigi laibak thibani. Asigumba thawong asi khudakta lepkadabani haina Kanglaipak Minority Welfare Organization KMWO Manipur gi President MD Nasir Khan na khudek piduna press ta thadorakpa cherol amana hairi. Asigumba thawong asi makhatana chatharaklabadi lup asina tumina yengduna laithokpa ngamloi. Loinana iramdamgi yaifanaba leiriba luching pural singna su tumina yengduna laifam thokte. Manipur gi asulurba tanja asida maitai nupi singi thawnabu miyamna ngamkhai leitana thagatnaribani amadi ikai khumnaribani. Adubu wakal yaudaba ngai haki khallaga nupi kharana viral chatlaga nupi pumna mapu mangthokpagi thawong asi laibak thibani. Manipur kanmada afaba mama kayagi thawdang yamna chawi phattabada viral chatnaba hotnabagi mahutta afaba mama ama oinaba hotnabiyu. Isagi iramdam amadi inatki fizol setuna afaba lambida chatminaduna afaba iramdam ama oinaba thawdang lawbiyu haibaga loinana lup asina hana mangjawnana English 2019 gi March 2 da amadi English 2020 gi July 13 da laibak miyamgi khallaga iramdam gi nat yokhatnaba hotnabaga loinana viral chatnaba hotnariba sing khudakta lepkadabani haina hana mangjawnana khanganbasu laikhrabani hairi. Laingaki oza oiraga mahut thaba amadi mahut silibasing ahakpa cherak piragani KCP PWG. Thauna faraba akhoigi ipai pusing na ngak senduna maning makha tamna thambiram laba kanglei khunai asi hena masak thokpa mahai masing haiba wakhal lausing leiba khunai ama oinana ba lokhalapa khongthang singi manung channa hauzik lenga ki loisang kaya da oza oiraga thabak chatana oza mahut thaba amadi oza mahut siliba miyoi khudingmak party na ahakpa cherak piragani haina aina thingkhraba Manipur gi lal haulup ama oiriba Kanglaipak Communist Party PWG MC Unification gi PRO jinghai ngalmana khudek piduna thadorakpa cherol amana hairi. Cherol asna hai mahai sang hai basi mahiroi sing khakta natana miyoi khudingmaki lamchat sajat wakhal lausing tamnana bagi loisang amani. Aduna kanglei khunai bu aphaba masak thokpa tamjaningai na thallaba khunai ama ohenaba mahai sang amadi tunggi yubiral oiriba ngasigi mahiroi sing sengot patangai fadi hairi. Malimgi oina maribak mazati bu nungsiba lam kayada kumang chawsinba masak thokpa khunai ama semgatnaba afaba mahai masing phanganari. Kanglaipak yauna leibak asidasu mahiroi singbu National Education Policy NEP 2020 gi makhada ahenba mahai sing pinaba thabak paikhatli hairi. Cherol asina makha taribadi masigumba luraba tanja asida kanagumba lengaki mahai sangsingda oza oiraga thabak chatana oza mahut thaba amadi oza mahut siliba miyoi khudingmak KCP PWG na taraina lawde masigumba mathau masak khangdaba miyoi singbu party na ahakpa cherak piragani. Kanagumba oza kharadi mahiroi singbu mahai masing takpi tambiningdabadagi oza mahut tharaga JEO Education Department gi Engineering Wing gi famnaiba kharaga manaraga thika amadi supply gi thabak tawbasu yauri. Masigumba asi School Education Director JEO Engineering Wing yauna mari leinabasing na ahenba mityeng changgadabani hairi.